Paujadi yum pop maroi pau kharab de taujari Wangkhei Keithel Asangbida yum ama Yaona Dukan mari bai Chakpada Lupa Lakh Romgi Amang-ata Thokkhre Imphal East ki manung chana leiba Wangkhei Keithel Asangbida yum ama Yaona Dukan mari bai Chakkhre Thaudok asi ngasi ayu angan ba pung 9 makhairom taba matamda Dukan manungdagi maikhu kabu unarakpadagi khanglakhibane yum amadi dukan sing adu thongnawjam yaisna ko bami amagini aire mahagna dukan sing adu Vara chanbani aire Dukan sing adu di sana konsang ama grocery dukan ama pochai chanba tent house ama aduga thaujon ba dukan amagani aire thaudok adugi matangda thongnawjam yaisna na phongdorakpada mai adu karidagi horakhibano aiba chapchaba khangba ngamdrabasu electric short circuit tagi haurakbo oigani aire thaudok adu da Lupa Lakh rongi malchang Toukhiba aire atop pau amadana logi Wangmada Hangoi lising ani rom hena puduna lakpa ben ama WBCC na Manipur na phare Logi Wangmada karbar tawna bagi damak senapati da pungna na ben ama haptuna ben ama da haptuna Purakpa Hangoi lising ani rom ngasi ayuk Wild and Biodiversity Conservation Committee WBCC Manipur gi members na phara pa matung Orange Forest Office topal khusinagre aire Hangoi puduna laklibe sing adu di moirang tem inaw sahi kunthaga mapan amadi mahaki toina be senapati ningol moirang tem asem debini makhoi ani mak tenta kuno awang Leikai dagi haujikna senapati gi Mount Everest da leibani aire Hangoi haptuna Purakpa ben adugi number na MN01W7107 ni aire makhoi na Hangoi sing asi tenta da leiba moirang tem anan ko ba amagi jumda collection tawraba matung senapati da pubani aire Hangoi sing asi senapati yawraba matung da kg da lupa chani dagi jahum phawa yoli aduga hotel singna piece amada lupa chama da amuk yongani aire Wild and Biodiversity Conservation Committee WBCC Manipur gi secretary Ramesh ningthaujam na haigibada logi Wangmada karbar tawbasingna Hangoi puduna chatle haibagi akakna pau ama phangbadagi matam khargi mamangdagi Wild and Biodiversity Conservation Committee WBCC Manipur na senaduna lakpani airaduna ngasi ayuk Hangoi puba ben ama lakadore haibagi pau ama phangbadagi Wild and Biodiversity Conservation Committee WBCC Manipur gi President Rabi Takhelambam lising tuna tim khaidok tuna thawal gi tongan mafam sing da ngai duna leiringe da Hangoi puduna lakpa ben asi khangabok lomdagi tholakpadagi NIS 102 gi thawal SP office na kanda khamduna phabani aire ben asi khamduna yengda masing jamlaba Hangoi sing yorumbadagi kudakta thawal SP Dr. S Ipom chada pau pi ki amadi thawal police ki team amusu thabirak tuna yamna chauna mateng pangbi ki amadi range forest office thawal phawbasu tinbiram ki araduna SB Dr. S Ipom cha amadi police team adubasu Wild and Biodiversity Conservation Committee WBCC Manipur gi maikidagi thagar paphongdokhi hanasu logi Wangmada Hangoi sing asi karbar chathare aiba pau ama pangbadagi Wild and Biodiversity Conservation Committee WBCC Manipur gi member singna masigmu wildlife bo singna ba thabak asi tawbidana ba miyamda appeal tawkhibasu leikhre adumo po makhatana adumak sa tarambasi leibak thibani airaduna logi Wangmada leiriba schedule 4 da su chaliba thabak asi matungda su tawbidana ba Ramesh ningthaujamna miyamda appeal tawkhi lockdown manungda book tawkhiba flight ticket ki Vara Pumnamak Hallagani lockdown manungda flight da chatnabaki ticket ka khiba passenger singi paisa khudengmak Hallagani haina central government na Supreme Court tak haikre haiba thong asi hokhiba March 15 amasung May 3 da domestic amid international flight singi ticket ka khiba passenger khudengmak ta chatnabaga loina na athubada passenger sing da Hallagani haike central da wari pasi lockdown manungda book tawkhiba flight ticket khudengmak ki ticket ki paisa punamak hanbina ba Supreme Court ta thakraba matungda leibak asi ki khwaidagi wangba wail sang asina central government dagi mat kaukraba matungda phongdorakpani government na makhatana haikibada kariguba passenger singi ticket ki paisa loina hanba ngamdrabadi mathang sahi ki March 13 bawa chatnagadaba credit ama passenger sing da phangani aike haiba credit asi passenger sing na chning mafamda chatpada sinaba yahanbada natana kanagumba amada transfer tawbasu yahangani aike masigi damakta anoba mechanism ama puthokna ba sem sare aina government na Supreme Court thamkhe nakallamaromda yamna nungaitaba thaudok amada Luhongba Kuidribi Mou Naha ama Thouri Yanduna Siramle thaudok adugi matangda police na langla langjin thigalle Bishnupur district ki Bishnupur police station na konba Bishnupur Thiyam Leikai ward number 8 da mayum panba Kuidribi nupi ama Thouri Yanduna Siramle aire Thouri Yanduna Siramle nupi adugi maming laisram ongbi banita sahi kunga manga mapuroiba laisram bisho kawi aire thaudok adu ngasi ayu khanglakibani aire thaudok adugi pau hek phangbaga Bishnupur police ki SP Priya Darshini laisram na luchingba kangbu ama laktuna thaudok adu hakthingna yangsenke thaudok aduga mari leina laikhidrabi banita gi mapuroiba laisram bisho gi majanubi binotina phongdorakpada laikhidrabi manam banita amadi mabung laisram bisho asi yamna nungsi chana na sahi asige March 15 luhongtuna laiminarkhibane
ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯃꯅꯦꯝꯕꯣꯛ ꯂꯥꯏꯁ꯭ꯔꯝ ꯕꯤꯃꯣꯂꯥ ꯆꯍꯤ 83ꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯐꯤꯅ ꯈꯧꯔꯤꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯍꯨꯟ ꯈꯔ ꯂꯩꯕ ꯃꯥꯟꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯅꯝꯕꯣꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯝ ꯈꯪꯉꯕꯣꯛꯇ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯅꯕ ꯑꯃꯗꯤ ꯊꯤꯖꯤꯟꯕꯤꯅꯕ ꯋꯥꯀꯠꯈꯤ ꯑꯔꯣꯏꯕꯗ ꯀꯣꯟꯇꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭राꯏꯕ ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ